State asida thokliba BJP ki proxy war asi karamba matamda loigani haiba ngamde hauziki oinadi miyamna pamliba anoba lengak sembagi wafam asi mangfau na kiroi haina Congress MLA K Ranjit na phongdokre Kakching district ki sugnu asigi manung chanba wangu laifam chithek laikai da MLA local area development fund dagi lupa lakh nifu ga manga rom changna saba multi-purpose community hall khusinabagi thoram da wafam asi phongdokhibani tarmadu da MLA Ranjit na makata na state asida thokliba chahi ani helaba irang asina miyambu kamtheng na wahali adubu thokliba lan asidi center da paliba BJP ki khut chawna yawbana ngasi fawba loishinba ngamdabani haiki lamdabasigi apunbagi saktam amadi miyam ngak senbagi mathau asi laingak na tawdabana maram oiraga naha kaya makhutta khutlai pairaga masagi khul ngakchari khul ngakpa kaya laingak na maral kaya pisinduna faba haurakliba si yamna laivak thibani haiba wafam MLA asina thamladuna matam pumbada khul ngakpa singidama Congress MLA singna laikigani haina phongdokhi Manipuri khulnate Assembly Chief Minister Shri Ranjit why Bharat ki Samvidhan na Constitution ki local power siddha law and order na kado high authority level si ko na bawa ma si hong na mai sa ko ho ganji ganna mi lam bi si satsi ko ko ade na ni ni man ta yo per na ho ya ta yo ni assembly platform da public platform ka media platform ka केंद्र से ले लेने का करना आई केंद्र के मुझे नाम दा मणिपुरी रे इधर लांसी बतान दा आई ठुंदर वहां जो यार को बोला माटी छोड़ा हम बोला ऐसे ना दम को को यो माउंटिंग यो नको हम के ले हाई होगा नहीं बोले